Gaza khudum chanduna thambagi matangda Israel the US President Joe Biden gi warning achauba aranba mo oigane Gaza Stripu Israel na matam sangna khudum chanduna laibagi mayokta US President Joe Biden na nongmaijing numita sekshinaba warning tawraduna Israel da chatpa khongsat amagi matangda haujik mahangna arumayang olle Israel na rules of war da thabak tawgadabane mara laitaba misamsingda medicine food amasung water phangangadabani haina CBS News ke 60 Minutes ka unaba mada US President aduna haike Israel na Palestinian territory adubo asangma matamgi oina khudum chanduna thamgani haibase mahak thajade madugi mahutta territory adu Palestinian Authority aduna govern tawgadabani haina mahak na haike ayakna khalle madu achauba aranba ma oigani haina President Biden na haike yengo Gaza da kari thokle aigi midyangda Hamas amasung Hamas ke extreme oiba miyoising adu Palestinian miyam pumnamake mahutsin banatte nongmaijingi numidangda sandokiba interview adu Gaza gi miyoi lising cha kaya marum kharomda lanjena hankiwa Israel gi defense forces na Gaza da laikha gi achauba lalama chathanabage thaurang tawrakibadane maraksida Arab laibak tarukta wari sanaruruba matung US ki Secretary of State Anthony Blinken ningthaukaaba numita Israel da halakre Islamist group Hamas na Israel gi khwaidagi kanba mawongda ngakseli bangam khayadu thugaiduna akanba attack satharakibada Israeli lisingamaga chamri rom hena sikhe madugi matung Israel na Hamas ki mathakta lan lauthokhe Israel gi khudhanba attack ta asamba Palestinian singna ayamba oina yamdrabada miyoi lisingani ga chatruk humbudra sikre mi kungna taba territory aduda chinjak ising amasung energy na chingba supply pumnamag Thingjinnaba Israel na wasakiba matung US na sapu pirakpadage kha thangba Gaza Strip ta ngahandagi ising piba mu haukhre